Amendment Act mayokta fake letter sin ramba nupa makhangni makhatana Vice President na wasak law raba MK Umar hariba nupa asi government gi media house ama haibadi All India Radio Imphal da naharon khonjen gi program tengkar waina thabuk tawba myo yamani aduga makhatana ngarang machet makai waina khan raba General Secretary Khurshid hariba aran mamong da samjaliba election committee asida yawrba myo singasi political party ka sumari leina raba amsogi Constitution ki wang mada su matam sang na tawrambagi damakta lathok raba myo singasina amsobu machet tana samjalap liba asi karamba political party gi pressure dagino amsodi political party gi organization nate amsodi lebak myam bini pressure group ne habase lebak myam da thamjage aduga loina na lebak myam da amso da hujujik tamannariba sigi matang da amso headquarter gi mekei dagi karim khara thamjage madudi ngarang 9 election committee haina semkiba semaga or taking lawkiba si amsoga mari karigumba amphau laijade haina lebak myam da han bamukta da thamjage haiba election committee asi chairman MD Azimuddin amadi aro Mustafa Alam makoyani na luchinglaga semiba amadi election committee gi members singa se matam sangna constitution gi wangda thabuk tawrokraba miyoi singni haina amsodagi lapthokraba miyoi singni aduga hauji Imtiaz Haibuk Mayum President na luching-liba 2024-26 ki amso headquarter asigi tenure asisu February gi lakliba February gi tang 2026 ta amso gi constitution article number 15 na ikoi gi tenure loidringaida election committee semba ase ikoi gi ayaba yaude hairiba election committee ase amso gi constitution gi wangna dani haina lebak myamda amso na thamjage aduga makhatana election committee asi sembada amsogi executive council amadi advisory committee gi dagi ayaba ama phoba loram balakide aduna lebak myamna sumaina amso machet makai tanaba amso bu michet thinaba amadi amso bu lekha tanaba siliba miyosing asidagi lapna lebinaba amso headquarter gi makai dagi thamjage haiba election committee asina da yawriba MK Ajir haiba miyoi rupa miyoi asi working president ni haina makoina position du da yawri haiba position asi amsogi history da madi amsogi official record ta magase amsogi working president oina laite aduna makhatana haiba election committee asina semiba president oina Safiullah haiba nupa asi amsoga matam kaya gi mamangdagi amsodagi matam kaya gi mamangdagi pothakraba miyoi asina amsoda matam khara mamangda leiringaida ekoina All India gi oina Muslim gi hauba achauba iho wakpa amendment bill gi movement da Manipur da su amsona khongjang akanba ama changingai marak asida haiba finance secretary oiramba Safiullah asina kanagumba political pressure amadagi amsogi integrity gi wangmada fake letter sinaraga Muslim khunai gi mayokta wakpa bill amendment act gi mayokta fake letter sinaramba nupa amakhangni makhatana vice president oina wasak lawraba MK Umar haiba nupa asi government gi media house ama haibadi All India Radio Imphal da naharon khonjen gi program tengkar waina thabuk tawba myo yamani aduga makhatana ngarang machet makai waina khan raba General Secretary Khurshid Alam hariba angang asi amsodagi SRD secretary waina mahak matam khara wak tawringaida fake letter sinaramagi damakta amsodagi pothan raba myo ni langningiba question di kaino haiba matamda amsoda gi wangmada amsogi constitution gi boundary lanthokna thabuk tawraba myo amadi executive mayam sina akhoi amsogi ijat manghanaba amadi amsobo machet makai tanaba amsobo amuba kali taisanaba semakpa executive committee ase Manipur miyamna ratabibagi matam yaure amso haiba look ase 1996 tagi Manipur gi miyamna ikheng tana Manipur gi prajada lepalaitana mahiroi khunai gi amadi bangan khunai gi thabuk tawduna lakraba mahiroi look amani aduna amsobo nungsijaba amadi leibak miyamna haiba aran tawriba election committee ase para tambibagi matam oire loina na hojik amsogi Facebook page ase amsodigi tanthokraba thanawas advisor thana oiramba tanthokraba manau nupa Sajan Elias Saru hariba nupa asina amsogi Facebook page asi hack tawkhre makonda akhoi amsogi maikei dagi page asi piraknaba matam kaya dagi haiduna lakli adubu hojo phoba pirakte mahak asisu aikoina cyber crime da CM asu mahak ki matang da thajakre aduna lakningiba praja singda hainingbo haidi karino haiba matamda 9 election committee ase karigi marangi karigi agenda da sembano political party singa mari leinaraba madi amsogi constitution ki wangmada thabuk tawduna matam sangna amsoda su pothakraba miyoi singa sina election committee asi sanjalaga amsobu machet makai tana thambiba ase lebak mianna
para tambiu aduga hojujik imtiaz hebuk mayamna salai riba executive committee ase manipur khunai amadi satragi damakta chok thabanai dana thabuk tawri haina lebak mi aida thamjage aduga amso headquarter gi na aroi boina miam da thamning wafam di kari no haiba matamda constitution gi wang mada semba election committee amadi amso bu macheta na sembiriba mioi sing ase amso bu nungsi jaba amadi amso gi sympathizer well wisher angan gi mahiroi satra khunai na masibu para tambiu amadi amso bu kanbina ba khotna biu haina amso gi makai dagi lonuk na ningsing